KAKCHING Municipal Council ki Solid Waste Management Treatment Plant dagi pot Huranba Lakpa Meeoi Shingna MAPHAM adugi Chowkidar Da Thangna Thillambा AMADI CHEITUP na KALLAMBADAGI Asok-Apan Nangkhre Chowkidar ADUNA HALLAGA double barrel NONGMEI na KAPPADA Huranba AMADI MAKHONGDA NONGMEI MARU PANKHI HAIRI Thaudok thokpham dagi press na phangba paw amana hai thaudok adu ngarang nimidang pung 10:30 khare helakpa duaida KAKCHING Huranba Lakpa KAKCHING Municipal Council ki Solid Waste Treatment Plant thokibani Thaudok adu da soklaba treatment plant ki Chowkidar adugi mamingna KAKCHING paji laikai digi masagi sahi nipurom suraba mayang lambam rajasor apokpa M Rajan kawi ngarang nimidang pung 10:30 khare helakpa duaida Meeoi Meri treatment plant dagi pot Huranba Lakpa da MAPHAM adugi Chowkidar rajasor da thangna thinduna amadi CHEITUP na kalambani Thaudok aduga iroinana rajasor na su treatment plant adu da thamba double barrel NONGMEI na KAPPADA Huranba amagi makhongda pankhi Madugi matung Huranba Lakpa Meeoi Meri adu singkhong lom da jendona MAPHAM adu dagi nanthoki hairi Thaudok adu thoklaba matung arambai tengol KAKCHING unit ki volunteer singna MAPHAM adugi akoibida thiba humbagi thabak chathakhi Thaudok adu da rajasor KAKCHING district hospital da layengna pukhatki adubu puksep ta thangna khetkhiba natana atei ka hena soktabadagi discharge tawkhre haina pawsna makhatari